ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯄꯨꯝꯅꯃꯛꯀꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯄꯨꯖꯔꯛꯂꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡ ꯏꯟꯐꯤꯅꯤꯠ ꯏꯁꯇ꯭ꯔꯣꯝ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤ ꯌꯥꯝꯅ ꯅꯧꯔꯤꯕ 2022ꯒꯤ ꯃꯥꯔꯆ 25ꯇ ꯔꯤꯂꯤꯖ ꯇꯧꯈꯤꯕ ꯐꯤꯂꯝ ꯑꯃꯅꯤ꯫ ꯐꯤꯂꯝ ꯑꯁꯤ ꯗ꯭ꯔꯥꯃꯥ ꯑꯃꯁꯨꯡ ꯊ꯭ꯔꯤꯂꯔꯗ ꯕꯦꯁ ꯇꯧꯕ ꯐꯤꯂꯝꯅꯤ꯫ ꯐꯤꯂꯝ ꯑꯁꯤ ꯍꯧꯔꯛꯄꯗ ꯅꯨꯄꯤ ꯑꯃ ꯎꯠꯂꯛꯏ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯄꯥꯝ ꯀꯧꯏ꯫ ꯃꯍꯥꯛ ꯃꯌꯨꯝꯗ ꯃꯊꯟꯇ ꯂꯩ꯫ ꯄꯥꯝꯅ ꯃꯊꯟꯇ ꯂꯩꯔꯕꯁꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗꯗꯤ ꯃꯊꯟꯇ ꯂꯩꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯗꯦ꯫ ꯃꯌꯨꯝꯒꯤ ꯋꯥꯜꯁꯤꯡꯗ ꯑꯉꯥꯡꯁꯤꯡꯒꯤ ꯐꯣꯇꯣ ꯀꯌꯥ ꯊꯦꯠꯇꯨꯅ ꯊꯝꯃꯤ꯫ ꯄꯥꯝ ꯔꯨꯇꯤꯟ ꯅꯥꯏꯅ ꯑꯌꯨꯛꯇ ꯍꯧꯒꯠꯇꯨꯅ ꯊꯕꯛ ꯇꯧꯏ꯫ ꯃꯍꯥꯛꯅ ꯊꯕꯛ ꯇꯧꯅ ꯇꯧꯅ ꯔꯦꯗꯤꯑꯣꯁꯨ ꯇꯥꯏ꯫ ꯔꯦꯗꯤꯑꯣꯒꯤ ꯄꯥꯎꯗ ꯃꯐꯝ ꯑꯗꯨꯗ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯄꯥꯝꯅ ꯄꯥꯎ ꯑꯗꯨ ꯀꯔꯤꯁꯨ ꯈꯜꯂꯝꯗꯦ꯫ ꯄꯥꯝꯅ ꯃꯌꯨꯝꯗꯒꯤ ꯃꯐꯝ ꯑꯃꯗ ꯆꯠꯅꯅꯕ ꯍꯥꯏꯗꯨꯅ ꯄꯣꯠ ꯆꯩ ꯊꯤꯖꯤꯜꯂꯤꯉꯩꯗ ꯄꯥꯝꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯑꯃ ꯂꯥꯛꯄ ꯌꯥꯏ, ꯑꯗꯨꯅ ꯆꯠꯈꯤꯒꯅꯨ ꯍꯥꯏꯅ ꯈꯥꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨ ꯄꯥꯝꯒꯤ ꯌꯥꯝꯅ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯕꯅ ꯈꯥꯝꯂꯤꯕ ꯑꯗꯨ ꯌꯥꯗꯅ ꯆꯠꯄ ꯊꯣꯛꯂꯛꯏ꯫ ꯄꯥꯝꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗ ꯏꯁꯩ ꯁꯛꯇꯨꯅ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯃꯍꯥꯛꯀꯤ ꯄꯟꯊꯨꯡ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯍꯥꯟꯅꯗꯒꯤ ꯒꯥꯔꯤ ꯑꯅꯤ ꯂꯥꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯒꯥꯔꯤ ꯑꯃꯗꯤ ꯃꯇꯩ ꯃꯅꯥꯎ ꯂꯥꯛꯄꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯅ ꯄꯥꯝꯗ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯂꯩꯔꯛꯄꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯜꯂꯒꯗꯕꯅꯤ꯫" ꯄꯥꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯗ ꯑꯃꯨꯛ ꯑꯇꯣꯞꯄ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯪꯉꯤ꯫ ꯃꯈꯣꯏꯁꯨ ꯑꯇꯣꯞꯄ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯑꯃꯠꯇ ꯈꯪꯂꯝꯗꯦ ꯑꯃꯁꯨꯡ ꯃꯈꯣꯏ ꯅꯨꯃꯤꯠ ꯅꯤꯅꯤ ꯂꯩꯔꯛꯄ ꯑꯗꯨꯗ ꯀꯅꯥ ꯑꯃꯠꯇꯁꯨ ꯎꯗꯦ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯄꯥꯝꯗ ꯕꯥꯏ ꯇꯧꯔꯝꯂꯒ ꯆꯠꯈꯤ꯫ ꯄꯥꯝꯁꯨ ꯃꯐꯝ ꯑꯗꯨꯗ ꯒꯥꯔꯤ ꯊꯝꯂꯝꯂꯒ ꯃꯈꯣꯡꯅ ꯑꯃꯨꯛ ꯆꯠꯄ ꯍꯧꯏ꯫ ꯄꯥꯝꯅ ꯆꯤꯡꯒꯨꯝꯕ ꯑꯉꯝꯕ ꯑꯃꯗ ꯀꯥꯈꯠꯄꯗ ꯃꯍꯥꯛꯅ ꯄꯥꯏꯔꯛꯄ ꯆꯩꯁꯨ ꯑꯗꯨ ꯇꯦꯛꯈꯤ꯫ ꯈꯔ ꯂꯥꯛꯂꯒ ꯄꯥꯝꯅ ꯑꯇꯦꯛꯄ ꯆꯩꯁꯨ ꯑꯗꯨ ꯇꯞꯅ ꯅꯞꯁꯤꯟꯗꯨꯅ ꯁꯦꯝꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯋꯦꯗꯔꯒꯤ ꯑꯍꯣꯡꯕ ꯂꯥꯛꯏ꯫ ꯄꯥꯝꯅ ꯑꯃꯨꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯄ ꯍꯧꯏ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯅꯨꯡꯁꯤꯠꯁꯨ ꯁꯤꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯄꯥꯝꯅ ꯈꯔ ꯂꯥꯛꯂꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯗꯨꯅ ꯂꯩ꯫ ꯃꯗꯨꯗ ꯂꯩꯆꯤꯜꯁꯨ ꯊꯥꯅ ꯀꯨꯞꯁꯤꯜꯂꯛꯏ ꯑꯗꯨꯒ ꯑꯏꯪꯕ ꯅꯨꯡꯁꯤꯠꯁꯨ ꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯄꯥꯝꯅ ꯖꯦꯀꯦꯠ ꯂꯤꯠꯁꯤꯟꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯇꯞꯅ ꯇꯞꯅ ꯆꯠꯂꯝꯃꯤ꯫ ꯈꯔ ꯑꯃꯨꯛ ꯆꯠꯂꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯒꯤ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯑꯥꯏꯁ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯈꯣꯡꯒꯨꯜ ꯇꯥꯕ ꯎꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯄꯥꯝꯅ ꯔꯦꯐ꯭ꯔꯤ ꯈꯣꯡꯗꯨꯅ ꯊꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯐꯪꯂꯝꯗꯦ꯫ ꯄꯥꯝꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯁꯨꯔꯨꯡ ꯑꯃꯗ ꯄꯨꯊꯗꯨꯅ ꯇꯥꯁꯤꯜꯂꯝꯃꯤ꯫ ꯄꯥꯝꯅ ꯁꯨꯔꯨꯡ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯀꯥꯈꯠꯅꯅꯕ ꯍꯣꯠꯅꯗꯨꯅ ꯈꯔ ꯀꯥꯔꯛꯄꯒ ꯑꯃꯨꯛ ꯇꯥꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯋꯥꯟꯊꯈꯤ꯫ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯁꯨꯔꯨꯡ ꯑꯗꯨ ꯑꯥꯏꯁꯅ ꯄꯨꯡꯉꯧ ꯉꯧꯔꯝꯃꯤ ꯑꯗꯨꯒ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯁꯤꯜꯂꯛꯏ꯫ ꯄꯥꯝꯅ ꯍꯧꯒꯠꯇꯨꯅ ꯁꯨꯔꯨꯡ ꯑꯗꯨꯗꯒꯤ ꯊꯣꯛꯅꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯋꯥꯕꯅ ꯀꯔꯤ ꯑꯃꯠꯇ ꯇꯧꯕ ꯉꯝꯗ꯭ꯔꯕ ꯄꯥꯝꯒꯤ ꯆꯣꯛꯊꯔꯕ ꯃꯤꯠꯃꯥꯡꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯅꯤ ꯎꯔꯛꯏ꯫ ꯅꯨꯄꯤ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯄꯥꯝꯅ ꯃꯆꯥꯅꯨꯄꯤ ꯑꯅꯤꯒꯤ ꯁꯛꯇꯝ ꯎꯕꯗ ꯆꯣꯛꯊꯔꯕ ꯍꯛꯆꯥꯡ ꯑꯗꯨꯗ ꯊꯧꯅꯥ ꯑꯃ ꯂꯥꯛꯏ ꯑꯗꯨꯒ ꯁꯨꯔꯨꯡ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯀꯥꯔꯛꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯔꯣꯏꯕꯗ ꯄꯥꯝꯅ ꯁꯨꯔꯨꯡ ꯑꯗꯨꯗꯒꯤ ꯀꯥꯔꯛꯂꯝꯃꯤ꯫ ꯄꯥꯝꯅ ꯏꯁꯤꯡ ꯈꯧꯔꯥꯡꯂꯗꯨꯅ ꯊꯛꯀꯦ ꯇꯧꯕꯗ ꯏꯁꯤꯡ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯈꯧꯔꯥꯡꯕ ꯑꯗꯨ ꯀꯣꯛꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯇ꯭ꯔꯤꯉꯩꯗ ꯁꯨꯔꯨꯡ ꯑꯗꯨ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯠꯇ ꯇꯥꯁꯤꯟꯗꯅꯕ ꯍꯥꯏꯗꯨꯅ ꯃꯦꯟꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯈꯔ ꯂꯥꯛꯄꯗ ꯅꯨꯄꯥ ꯑꯃ ꯎꯏ꯫ ꯅꯨꯄꯥ ꯑꯗꯨ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯃꯔꯛ ꯑꯗꯨꯗ ꯀꯔꯤ ꯑꯃꯠꯇ ꯈꯟꯗꯅ ꯐꯝꯗꯨꯅ ꯂꯩ꯫ ꯄꯥꯝꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ, ꯃꯔꯝꯗꯤ ꯅꯨꯄꯥ ꯑꯗꯨ ꯑꯄꯥꯕ ꯐꯨꯔꯤꯠ ꯑꯃꯈꯛ ꯂꯤꯠꯂꯤ ꯑꯗꯨꯒ ꯃꯁꯥꯗꯨ ꯑꯥꯏꯁꯅ ꯐꯝꯖꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯥꯝꯅ ꯅꯨꯄꯥ ꯑꯗꯨꯗ ꯋꯥꯍꯪ ꯀꯌꯥ ꯍꯪꯉꯤ ꯑꯃꯁꯨꯡ ꯃꯃꯤꯡ ꯍꯪꯕꯗꯁꯨ ꯅꯨꯄꯥ ꯑꯗꯨꯅ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯄꯥꯝꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯖꯣꯟ ꯍꯥꯏꯅ ꯊꯣꯜꯂꯤ꯫ ꯖꯣꯟ ꯏꯪꯕ ꯍꯦꯟꯃꯟꯗꯨꯅ ꯀꯔꯤ ꯑꯃꯠꯇ ꯇꯧꯕ ꯉꯝꯂꯝꯗꯦ꯫ ꯄꯥꯝꯅ ꯖꯣꯟꯒꯤ ꯈꯣꯡꯎꯞ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯈꯔ ꯁꯥꯒꯠꯍꯜꯂꯒ ꯃꯣꯖꯥ ꯇꯨꯡꯁꯤꯟꯕꯤꯔꯝꯃꯤ ꯑꯗꯨꯒ ꯄꯥꯝꯅ ꯃꯍꯥꯛꯀꯤ ꯄꯨꯔꯛꯈꯤꯕ ꯁꯤꯖꯤꯟꯅꯅꯕ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨꯁꯨ ꯂꯤꯠꯁꯤꯟꯕꯤꯔꯝꯃꯤ꯫ ꯄꯥꯝꯅ ꯖꯣꯟꯕꯨ ꯍꯧꯒꯠꯇꯨꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯖꯣꯟ ꯀꯔꯤ ꯑꯃꯠꯇ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯂꯝꯗꯦ꯫ ꯄꯥꯝꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯑꯃꯨꯛ ꯍꯟꯗꯨꯅ ꯄꯨꯕꯤꯔꯛꯏ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯖꯣꯟꯅ ꯆꯤꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯀꯨꯝꯕ ꯄꯥꯝꯂꯝꯗꯦ, ꯍꯥꯏꯕꯗꯤ ꯑꯃꯨꯛ ꯍꯟꯗꯨꯅ ꯂꯥꯛꯅꯤꯡꯂꯝꯗꯦ꯫ ꯖꯣꯟꯅ ꯀꯨꯝꯊꯕ ꯄꯥꯝꯗ꯭ꯔꯤꯕ ꯑꯗꯨꯒꯤ ꯃꯔꯝꯗꯤ ꯄꯥꯝꯅ ꯀꯔꯤ ꯑꯃꯠꯇ ꯈꯪꯂꯝꯗꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯇꯥꯁꯤꯜꯂꯛꯏ꯫
ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯌꯥꯝꯅ ꯂꯥꯞꯅ ꯆꯠꯄ ꯉꯝꯂꯝꯗꯦ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯆꯠꯃꯤꯟꯅꯗꯨꯅ ꯂꯥꯛꯂꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯥꯝꯅ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯕꯗꯗꯤ ꯖꯣꯟ ꯂꯩꯔꯝꯗꯦ ꯖꯣꯟꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯆꯦꯟꯊꯣꯛꯇꯨꯅ ꯑꯋꯥꯡꯕ ꯃꯐꯝ ꯑꯃꯗꯒꯤ ꯆꯣꯡꯊꯈꯤ ꯄꯥꯝꯅ ꯆꯦꯟꯁꯤꯟꯗꯨꯅ ꯌꯦꯡꯕꯗ ꯖꯣꯟꯅ ꯆꯣꯡꯊꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯥꯝꯅ ꯂꯨꯕ ꯃꯐꯝ ꯑꯣꯏꯔꯝꯗꯦ ꯑꯗꯨꯕꯨ ꯖꯣꯟꯅ ꯆꯣꯡꯊꯕ ꯑꯗꯨꯗ ꯃꯈꯣꯡꯗ ꯁꯣꯛꯂꯝꯃꯤ ꯄꯥꯝꯅ ꯆꯪꯁꯤꯟꯗꯨꯅ ꯖꯣꯟꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯃꯐꯝ ꯑꯃꯗ ꯂꯩꯃꯤꯟꯅꯔꯝꯃꯤ ꯖꯣꯟ ꯃꯕꯨꯛ ꯌꯥꯝꯅ ꯂꯥꯝꯂꯗꯨꯅ ꯑꯥꯏꯁꯇꯨ ꯂꯧꯈꯠꯇꯨꯅ ꯁꯥꯏꯔꯝꯃꯤ ꯃꯗꯨꯗ ꯄꯥꯝꯅ ꯊꯤꯡꯉꯤ ꯃꯔꯝꯗꯤ ꯏꯪꯕ ꯍꯦꯟꯃꯟꯗꯨꯅ ꯑꯃꯨꯛ ꯃꯁꯥꯗꯨ ꯆꯠꯄ ꯑꯃꯠꯇ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯆꯠꯄ ꯍꯧꯔꯝꯃꯤ ꯃꯈꯣꯏꯅ ꯈꯔ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯎ ꯄꯥꯝꯕꯤ ꯃꯌꯥꯝ ꯑꯃ ꯍꯧꯔꯝꯃꯤ ꯃꯐꯝ ꯑꯗꯨ ꯐꯥꯎꯗꯨꯅ ꯂꯥꯛꯄꯗ ꯄꯥꯝ ꯋꯥꯕꯅ ꯊꯧꯅꯥ ꯑꯃꯠꯇ ꯂꯩꯔꯛꯂꯝꯗꯦ ꯄꯥꯝꯅ ꯋꯥꯔꯗꯨꯅ ꯎ ꯄꯥꯝꯕꯤ ꯑꯃꯗ ꯉꯥꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯤꯉꯩꯗ ꯖꯣꯟꯅ ꯑꯥꯏꯁꯇ ꯈꯨꯗꯤ ꯊꯤꯗꯨꯅ ꯑꯋꯥꯡꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯣꯟꯊꯔꯝꯃꯤ ꯄꯥꯝꯁꯨ ꯖꯣꯟꯒꯤ ꯃꯇꯨꯡꯗ ꯑꯣꯟꯊꯔꯛꯇꯨꯅ ꯖꯣꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯄꯥꯝ ꯍꯥꯟꯅꯗꯒꯤ ꯋꯥꯕ ꯌꯥꯝꯅ ꯍꯦꯜꯂꯝꯃꯤ ꯑꯗꯨꯕꯨ ꯄꯥꯝꯅ ꯖꯣꯟꯗ ꯊꯧꯅꯥ ꯍꯥꯞꯇꯨꯅ ꯂꯦꯞꯈꯠꯅꯕ ꯍꯥꯏꯔꯝꯃꯤ ꯖꯣꯟꯅ ꯍꯥꯏꯔꯛꯏ ꯑꯩ ꯍꯧꯒꯠꯄ ꯉꯝꯂꯔꯣꯏ ꯑꯩꯈꯣꯏꯅ ꯃꯇꯥꯡ ꯑꯁꯤꯗ ꯈꯪꯕ ꯉꯝꯃꯤ ꯃꯗꯨꯗꯤ ꯖꯣꯟꯅ ꯃꯐꯝ ꯑꯁꯤꯗ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯕ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯄꯥꯝꯅ ꯖꯣꯟꯕꯨ ꯀꯟꯗꯨꯅ ꯄꯨꯔꯛꯈꯤꯕꯅꯤ ꯖꯣꯟꯅ ꯄꯥꯝꯗ ꯑꯊꯤꯕ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯔꯝꯃꯤ ꯃꯔꯝꯗꯤ ꯄꯥꯝꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯂꯝꯅꯕ ꯍꯥꯏꯗꯨꯅ ꯖꯣꯟ ꯍꯧꯖꯤꯛꯁꯨ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯕ ꯄꯥꯝꯂꯤ ꯑꯗꯨꯕꯨ ꯄꯥꯝꯅ ꯖꯣꯟꯕꯨ ꯃꯊꯟꯇ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯂꯝꯗꯦ ꯄꯥꯝꯅ ꯖꯣꯟꯗ ꯍꯤꯗꯥꯛ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯣꯖꯥꯁꯨ ꯁꯤꯜꯍꯜꯂꯝꯃꯤ ꯑꯦꯅꯔꯖꯤ ꯌꯥꯎꯅꯕ ꯍꯥꯏꯗꯨꯅ ꯆꯣꯀ꯭ꯂꯦꯠꯁꯨ ꯆꯥꯍꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤꯗ ꯄꯟꯈꯩ ꯂꯩꯇꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯖꯣꯟꯅ ꯄꯥꯝꯗ ꯃꯣꯕꯥꯏꯜ ꯐꯣꯟ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯗ ꯄꯥꯝꯅ ꯈꯨꯝꯂꯛꯏ ꯃꯐꯝ ꯑꯁꯤꯗ ꯃꯣꯕꯥꯏꯜ ꯐꯣꯟꯒꯤ ꯁꯤꯒꯅꯦꯜ ꯑꯃꯠꯇ ꯐꯪꯂꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯀꯟꯅꯕ ꯍꯥꯏꯗꯨꯅꯁꯨ ꯀꯅꯥ ꯑꯃꯠꯇ ꯂꯥꯛꯂꯔꯣꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯅ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯏ ꯃꯈꯣꯏ ꯑꯅꯤ ꯇꯨꯔꯦꯜ ꯑꯃ ꯂꯥꯟꯊꯣꯛꯄ ꯇꯥꯔꯝꯃꯤ ꯄꯥꯝꯗꯤ ꯍꯥꯏꯊꯗꯨꯅ ꯂꯩꯕ ꯎ ꯄꯥꯝꯕꯤ ꯑꯃꯗ ꯏꯔꯥꯏ ꯂꯥꯏꯅ ꯂꯥꯟꯊꯣꯛꯈꯤ ꯑꯗꯨꯒ ꯖꯣꯟꯗꯤ ꯃꯁꯥꯗꯨ ꯌꯥꯝꯅ ꯋꯥꯕꯅ ꯇꯨꯔꯦꯜ ꯑꯗꯨ ꯂꯥꯟꯊꯣꯛꯄꯗ ꯑꯔꯨꯕ ꯑꯃ ꯑꯣꯏꯔꯝꯃꯤ ꯖꯣꯟꯅ ꯍꯥꯏꯊꯗꯨꯅ ꯂꯩꯕ ꯎ ꯑꯗꯨꯗꯒꯤ ꯇꯨꯔꯦꯜ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯂꯥꯟꯊꯣꯔꯛꯄꯅ ꯃꯌꯥꯏ ꯌꯧꯔꯛꯄꯗ ꯄꯥꯝꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯥꯟꯅꯅꯕ ꯍꯥꯏꯕꯗ ꯇꯨꯔꯦꯜ ꯑꯗꯨꯗ ꯇꯥꯁꯤꯟꯈꯤ ꯑꯗꯨꯒ ꯖꯣꯟ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤ ꯄꯥꯝꯅ ꯊꯤꯕꯗ ꯖꯣꯟ ꯎꯕ ꯐꯪꯗ꯭ꯔꯕꯗ ꯄꯥꯝ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯝꯃꯤ ꯃꯔꯝꯗꯤ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯊꯋꯥꯏ ꯑꯃꯕꯨ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ ꯍꯥꯏꯅ ꯄꯥꯝ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯩꯔꯥꯏ ꯃꯌꯥꯗ ꯖꯣꯟ ꯇꯥꯗꯨꯅ ꯂꯩꯕ ꯎꯏ ꯃꯗꯨ ꯎꯔꯒ ꯄꯥꯝꯅ ꯆꯦꯟꯁꯤꯟꯗꯨꯅ ꯌꯦꯡꯕꯗ ꯖꯣꯟ ꯍꯤꯡꯂꯝꯃꯤ ꯄꯥꯝꯅ ꯖꯣꯟꯕꯨ ꯊꯧꯅꯥ ꯍꯥꯞꯂꯝꯃꯤ ꯖꯣꯟꯁꯨ ꯄꯥꯝꯕꯨ ꯎꯔꯒ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯂꯩꯔꯝꯃꯤ ꯄꯥꯝꯅ ꯖꯣꯟꯗ ꯄꯟꯊꯨꯡꯐꯝ ꯅꯛꯁꯤꯜꯂꯛꯂꯦ ꯊꯧꯅꯥ ꯍꯟꯕ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯏꯁꯩꯁꯨ ꯁꯛꯅꯕ ꯍꯥꯏꯔꯝꯃꯤ ꯃꯔꯝꯗꯤ ꯑꯋꯥꯕ ꯑꯗꯨ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯀꯥꯎꯅꯅꯕ ꯍꯥꯏꯗꯨꯅ ꯄꯥꯝꯅ ꯑꯃꯨꯛꯀ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯁꯤꯡꯕꯨ ꯅꯤꯡꯁꯤꯡꯂꯛꯏ ꯃꯈꯣꯏ ꯑꯅꯤ ꯃꯈꯥ ꯇꯥꯅ ꯂꯥꯛꯄꯅ ꯁꯣꯔꯣꯛ ꯎꯕ ꯐꯪꯂꯛꯏ ꯁꯣꯔꯣꯛ ꯑꯗꯨꯗ ꯒꯥꯔꯤ ꯑꯃꯁꯨ ꯊꯧꯔꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯅꯅꯕ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯒꯥꯔꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯝꯗꯅ ꯊꯧꯗꯨꯅ ꯆꯠꯈꯤ ꯖꯣꯟ ꯋꯥꯕꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯦꯞꯇꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯏ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯄꯥꯝꯅ ꯖꯣꯟꯕꯨ ꯀꯟꯗꯨꯅ ꯄꯨꯔꯛꯄꯒꯤ ꯃꯁꯥꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯄꯥꯝꯅ ꯖꯣꯟꯕꯨ ꯃꯥꯒꯤ ꯒꯥꯔꯤ ꯃꯅꯥꯛꯇ ꯂꯦꯞꯍꯜꯂꯝꯂꯒ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯣꯔꯛꯅꯕ ꯇꯧꯔꯤꯉꯩꯗ ꯍꯥꯟꯅ ꯒꯥꯔꯤ ꯑꯃ ꯈꯥꯝꯂꯝꯕ ꯑꯗꯨ ꯖꯣꯟꯅ ꯀꯥꯈꯠꯇꯨꯅ ꯊꯧꯔꯒ ꯆꯠꯈꯤ ꯄꯥꯝꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯆꯦꯟꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯅꯕ ꯍꯥꯏꯕꯗ ꯖꯣꯟꯅ ꯀꯔꯤ ꯑꯃꯠꯇ ꯇꯥꯔꯝꯗꯅ ꯊꯧꯗꯨꯅ ꯆꯠꯈꯤ ꯖꯣꯟꯅ ꯄꯥꯝꯗ ꯃꯥꯕꯨ ꯀꯟꯕꯤꯗꯨꯅ ꯄꯨꯔꯛꯄꯒꯤ ꯊꯥꯒꯠ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯔꯝꯗꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯈꯤꯕ ꯑꯗꯨ ꯎꯔꯒ ꯄꯥꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯄꯥꯝꯁꯨ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯄꯥꯝꯅ ꯃꯌꯨꯝ ꯌꯧꯔꯛꯇꯨꯅ ꯐ꯭ꯔꯤꯖꯇꯒꯤ ꯆꯥꯅꯅꯕ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯆꯥꯔꯝꯃꯤ ꯑꯗꯨꯒ ꯅꯣꯛꯂꯝꯃꯤ ꯀꯞꯄꯁꯨ ꯀꯞꯂꯝꯃꯤ ꯃꯔꯝꯗꯤ ꯄꯥꯝꯒꯤ ꯋꯥꯈꯜꯗ ꯊꯧꯗꯣꯛ ꯀꯌꯥꯒꯤ ꯋꯥꯈꯜ ꯈꯟꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯥꯝꯅ ꯏꯔꯨꯖꯔꯝꯃꯤ ꯄꯥꯝꯅ ꯏꯔꯨꯖꯕ ꯃꯇꯝ ꯑꯗꯨꯗꯁꯨ ꯀꯞꯂꯝꯃꯤ ꯏꯔꯨꯖꯔꯕ ꯃꯇꯨꯡꯗ ꯄꯥꯝ ꯇꯨꯝꯃꯤ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯍꯧꯒꯠꯂꯛꯂꯝꯃꯤ ꯃꯔꯝꯗꯤ ꯄꯥꯝ ꯁꯣꯔ ꯍꯣꯟꯕ ꯋꯥꯔꯛꯄꯗꯒꯤ ꯃꯍꯥꯛꯅ ꯍꯧꯒꯠꯇꯨꯅ ꯑꯇꯣꯞꯄ ꯔꯨꯝ ꯑꯃꯗ ꯆꯠꯄꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯡꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯤꯕ ꯃꯆꯥ ꯑꯗꯨ ꯀꯣꯟꯗꯨꯅ ꯀꯞꯂꯒ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ
ꯄꯥꯝꯒꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯑꯗꯨ ꯃꯌꯨꯝꯗ ꯒ꯭ꯌꯥꯁ ꯂꯤꯛ ꯑꯣꯏꯔꯛꯄꯗꯒꯤ ꯁꯤꯗꯨꯅ ꯂꯩꯔꯝꯕꯅꯤ ꯄꯥꯝꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯆꯍꯤ ꯑꯃꯒꯤ ꯃꯃꯥꯡꯗ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯅꯨꯃꯤꯠ ꯑꯗꯨ ꯄꯥꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯈꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯇꯨꯅ ꯆꯠꯂꯨꯔꯤꯕꯅꯤ ꯃꯍꯥꯛꯅ ꯆꯠꯂꯨꯕ ꯑꯗꯨꯗ ꯖꯣꯟꯒꯤ ꯊꯋꯥꯏꯁꯨ ꯀꯟꯕꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯥꯝꯅ ꯍꯧꯒꯠꯂꯛꯄꯗ ꯇꯤꯚꯤ ꯑꯃꯁꯨꯡ ꯔꯦꯗꯤꯑꯣꯗ ꯖꯣꯟꯅ ꯄꯥꯝꯒꯤ ꯃꯔꯝꯗ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯋꯥꯔꯤ ꯏꯔꯛꯇꯨꯅ ꯃꯌꯥꯝꯗ ꯈꯪꯍꯜꯂꯝꯃꯤ ꯑꯗꯨꯕꯨ ꯖꯣꯟꯅ ꯃꯁꯥꯒꯤ ꯃꯃꯤꯡꯗꯤ ꯄꯥꯎꯁꯤꯡ ꯑꯗꯨꯗ ꯄꯜꯂꯝꯗꯦ ꯄꯥꯝꯅ ꯄꯥꯎ ꯑꯁꯤ ꯌꯦꯡꯂꯒ ꯖꯣꯟꯗ ꯋꯥꯍꯪ ꯀꯌꯥ ꯍꯪꯅꯤꯡꯂꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯄꯥꯝꯅ ꯖꯣꯟꯒꯤ ꯅꯝꯕꯔ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯐꯪꯂꯝꯗꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯥꯝꯒꯤ ꯃꯌꯨꯝꯗ ꯔꯤꯄꯣꯔꯇꯔ ꯂꯥꯛꯏ ꯄꯥꯝ ꯍꯧꯖꯤꯛꯇꯤ ꯃꯤꯌꯥꯝꯅ ꯁꯛꯈꯪꯅꯔꯕ ꯑꯃ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯄꯥꯝꯅ ꯃꯗꯨꯗ ꯊꯣꯏꯅ ꯀꯔꯤꯁꯨ ꯈꯜꯂꯝꯗꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯀꯣꯐꯤ ꯁꯣꯞ ꯑꯃꯗ ꯄꯥꯝ ꯂꯥꯛꯂꯝꯃꯤ ꯍꯥꯏꯔꯤꯕ ꯀꯣꯐꯤ ꯁꯣꯞ ꯑꯗꯨꯗ ꯖꯣꯟꯅ ꯍꯥꯟꯅ ꯂꯥꯛꯇꯨꯅ ꯂꯩꯔꯝꯃꯤ ꯄꯥꯝ ꯃꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯎꯅꯔꯝꯃꯤ ꯖꯣꯟꯅ ꯄꯥꯝꯒꯤ ꯐꯤꯔꯣꯜ ꯁꯤꯖꯤꯟꯅꯈꯤꯕ ꯑꯗꯨ ꯍꯟꯗꯣꯛꯄ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤꯕꯅꯤ ꯄꯥꯝꯅ ꯃꯍꯥꯛꯀꯤ ꯐꯤꯔꯣꯜ ꯑꯗꯨ ꯄꯥꯝꯂꯝꯗꯦ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕꯗꯤ ꯃꯍꯥꯛꯀꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯁꯤꯡꯇꯃꯛ ꯄꯥꯝꯂꯝꯃꯤ ꯄꯥꯝꯅ ꯋꯥꯍꯪ ꯍꯪꯗ꯭ꯔꯤꯉꯩꯗ ꯖꯣꯟꯅ ꯍꯥꯟꯅ ꯍꯥꯏꯔꯛꯏ ꯆꯤꯡ ꯑꯗꯨꯗ ꯑꯩꯅ ꯊꯋꯥꯏꯅꯤ ꯈꯟꯖꯕꯤ ꯃꯍꯥꯛꯇꯣ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯃꯥꯕꯨ ꯊꯤꯕ ꯆꯠꯈꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯀꯅꯤ ꯈꯟꯗꯨꯅ ꯑꯩꯅ ꯉꯥꯏꯗꯨꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯩꯕꯨ ꯀꯟꯗꯨꯅ ꯄꯨꯔꯛꯈꯤꯕꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯀꯟꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯩꯅ ꯅꯍꯥꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯄꯥꯝꯅ ꯖꯣꯟꯒꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯔꯒ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯑꯗꯨ ꯑꯃꯨꯛ ꯖꯣꯟꯗ ꯂꯤꯔꯝꯃꯤ ꯑꯩꯒꯤꯁꯨ ꯏꯆꯥꯅꯨꯄꯤ ꯑꯅꯤ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯏꯆꯥꯅꯨꯄꯤ ꯑꯅꯤꯗꯨ ꯑꯩꯒ ꯂꯥꯞꯅꯈꯤ ꯌꯨꯝꯗ ꯒ꯭ꯌꯥꯁ ꯂꯤꯛ ꯑꯣꯏꯗꯨꯅ ꯏꯆꯥꯅꯨꯄꯤ ꯑꯅꯤꯗꯨ ꯁꯤꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯗꯤ ꯊꯣꯡꯅꯥꯎ ꯑꯃ ꯀꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯍꯤꯡꯍꯧꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯅꯥꯏꯇꯣꯝ ꯍꯤꯡꯂꯕꯁꯨ ꯏꯁꯥ ꯏꯊꯟꯇ ꯁꯤꯖꯕꯒꯤ ꯃꯍꯨꯠꯇ ꯑꯩꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯑꯣꯏ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯊꯋꯥꯏ ꯀꯟꯒꯦ ꯍꯥꯏꯅ ꯈꯟꯈꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯗꯨꯅ ꯂꯩꯔꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯄꯥꯝꯅ ꯑꯉꯥꯡ 4 ꯌꯣꯛꯄꯤꯔꯝꯃꯤ ꯑꯗꯨꯒ ꯆꯍꯤ 68 ꯁꯨꯕꯗ ꯄꯦꯇ꯭ꯔꯣꯜ ꯚꯣꯂꯨꯟꯇꯤꯌꯔ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯑꯋꯥꯕ ꯄꯨꯝꯅꯃꯛꯄꯨ ꯀꯥꯎꯊꯣꯛꯂꯒ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯒ ꯂꯣꯏꯅꯗꯨꯅ ꯄꯨꯟꯁꯤ ꯑꯁꯤ ꯅꯨꯡꯉꯥꯏꯅ ꯂꯦꯟꯒꯗꯕꯅꯤ ꯇꯥꯡꯈ꯭ꯔꯕ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯑꯋꯥꯕ ꯀꯌꯥꯅ ꯀꯨꯞꯁꯤꯟꯗꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯃꯤꯟꯅꯒꯗꯕꯅꯤ ꯖꯣꯟ ꯃꯁꯥꯅ ꯃꯁꯥꯕꯨ ꯀꯤꯗꯨꯅ ꯑꯁꯤꯕꯒꯤ ꯊꯣꯡꯖꯤꯜꯗ ꯂꯦꯞꯂꯕꯁꯨ ꯄꯥꯝꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯄꯨꯟꯁꯤꯒꯤ ꯑꯁꯦꯡꯕ ꯃꯒꯨꯟ ꯈꯪꯍꯟꯗꯨꯅ ꯂꯩꯍꯟꯈꯤꯕꯅꯤ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯔꯣꯏꯕ ꯁꯔꯨꯛ ꯑꯣꯏꯗꯨꯅ ꯄꯨꯟꯁꯤꯒꯤ ꯑꯁꯦꯡꯕ ꯃꯒꯨꯟꯕꯨ ꯁꯩꯊꯥꯗꯨꯅ ꯂꯣꯏꯁꯤꯟꯈꯤ ꯃꯊꯪꯒꯤ ꯅꯨꯡꯉꯥꯏꯔꯕ ꯐꯤꯂꯝ ꯑꯃꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯃꯤꯟꯅꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯒ ꯃꯇꯥꯡ ꯑꯁꯤꯗ ꯇꯦꯟꯁꯤꯟꯖꯔꯤ